Benjamin Martin a public platform da Aranba statement kaya Thamduna Meyamda Henna Kanglup Erang SAGATHANBADA MATENG PANGBAGIDAMAK MAHAKKI MATHAKTA AKANBA MITYENG CHANGBINABA appeal TOURAKLI MITYENG Alliance ki maikaidagi thadorokpa cherol amada Benjamin Martin gi mathakta Aranba paw kaya sandokpagidamakta FIR kayarak pankhiba leirabasu karisu tawduna leiri India laingak amadi Manipur laingakna lamdam asida ingtappa hanjilakpagidamakta Mahakki Mathakta Thagakiba FIR sing adu kari karamba mawongda chathari amadi investigation chathabagi akanaba matamama miyamda khanghanbiu Mahakki Mathakta lana paw sandoktuna irang sagatnaba hotnabagidamakta chap chaba action lokhatpiu amadi ingtappa hanjilaknaba hotnaba asida yakhai thingkaiba thoktanaba hotnabiu amasung mahakpu BJP gi primary membership tagi suspended tawgadabani amadi mahakka mari leinaba paw fongba matamdasu Aranba paw sing fongba tawbidanaba MITYENG Alliance na appeal tawrakli